Akaspan Imphal Wahengbam Washington Pau Pajari Ahan Bada Maroi Bapau Manipur ki tongan mamapam kaya da tha si kunmapan phau bada akan banu sit ka loinana nong kan suraba yai hairi Lok Sabha Mikhal gi tariat suba masung aroi betangka ki vote khomba ki thabak kan khalakli rajniti dol singilu simbasing amade star campaigner kaya na makoi gi mirep singi damak ngamjabi thakta vote khomba ki thabak chathanari Nongpok thangba Delhi da leiba baby care center amada chauna mai chakpa gi thokdokta yamdrabada pokpa kuidriba ngang tariat sire amasung filmmaker Payal Kapadiana Cannes Film Festival da Grand Prix Award fangduna anoba itihas semkhre Manipur ki tongan mamapam kaya da tha si kunmapan phawbada akan banung chitpaga loinana nong kan na suraba yai hairi Med Department Imphal ki pauna hai Sursanpur Pherjol amasung None jila da akhak arau yauna akam da nong sugani masina maram oiduna hairi bajila singasida orange alert lauthokre Sursanpur Pherjol amasung None da ngasi pungda kilometer kuntra dagi nipu phawba yangba akan banung chitlaba yai hayengna Manipur pumbada akhak arau yauna akan banong suduna pungda kilometer nipu gi changda akan banung chitlaba yai hairi Med Department makata na hai nonglei nungshit remal ngasi ahing nongyaida Bangladesh amasung nongchub Bangla gi samudra khongban lomda still laklaba yai masina maram oiduna nongchub Bangla awang thangba Russia gi samudra khongban amadi awang nongpok raija singda akan banong chugani Nonglei nuksit asigi yengduna National Crisis Management Committee gi mifama mapangthoktuna raija singda section na leina ba khangan khre nga phaba miyoi sing samudra da kumdana ba sukhangan khre amaromda nonglei nuksit asigi section thorang oina Kolkata airport ngasi numit ungbadagi hayang pung ayuki pung mapal phaba thingjin khre Board of Secondary Education Manipur Bosem na lawba kumsi chahi gi high school living certificate examination gi fall hayeng nungthil lakthok labayai mamang thagi Nifal Fawbisa thakhiba parikya duda punna mahiroi lising kuntra taret chatret tara manga na saruk yakhi masida sarkar gi mahai loisang singgi mahiroi lising apal chama tara mapal edit ki lising ama chahum tara manga amasung private school gi mahiroi lising kuntaret sani marfuma thoina Punna Center Sam Yankai Merida Parikya Thaki Raija Sita Santi Yamadi Mausa Gitangdu Leta Pibam Hanzil Hanaba Assam Rifles na District Administration Yauna Tongan Bakangluki Miyoi Keagawari Sanabagi Tabak Lieutenant Secretary Makoina Bishnupur Jila gi Deputy Commissioner SDPO Nambol Police Station gi OC Amadi Sadu Chiru Ningthel Luthar Amasung Chandra Khong Nisingba Khul Singi Khunjat Singa Wari Watai Sanaki Assam Rifles na sinduna Surachandpur Jila da motivational lecture program na singbasu pangthokki amaromda kuntra mapal suba Assam Rifles na sinduna nongmagi oina lem na layang bagi camp amangasi Jiribam Vidyanagar Community Hall da pangthokre medical camp aduda Assam Rifles ki doctor amadi medical staff singna tongan mamakal gi medical test sing pangthoktuna hidak langthak su lem na pikhi maduda nupi amasung angang sing yauna punna miyoi sama hena layangki AIFF Under 17 Youth League ki title lawra khraba Classic Football Academy bu Mukhyamantri Nongthombam Biren Singh na thagatpa phongdokhre Social media da thagatpa warol da Mukhyamantri na hai league asida Classic Football Academy na anirak khanna champion oirakpasi raija sigi oina saukthok chaningai ni ngarang Gawagi Nagaw Panchayat Stadium de sanakiba final match da Classic Football Academy na Sudef Delhi FC bu Panjil ani amada thoiduna title asi lawrakhibani Lok Sabha Mikhal ki tariat subama sungaroi betangka ki vote khomba ki thabak kan khalakli rajniti dol singi luchingba singama destal campaigner kayana makoi gi mirep singi damak namjabi thakta vote khomba ki thabak sathari tangka kasida raija taret amasung union territory amagi Lok Sabha kendra yankai taret ki Mikhal gi vote mathang thagi amada thadanagani tangka kasida punna mirep samapal subna marina lamba thingnari BJP ki makuk thongbal luchingba amasung Pradhan Mantri Narendra Modi su Uttar Pradesh ki tongan ba mafam da pangthokpa Mikhal gi rally singda saruk yari
Pradhan Mantrina Mirzapur, Goshi, Amasung, Baskau, the Pangtok Pareli Sing the Hojik, Saruk Yari, Uttar Pradesh ki Mukhyamantri Yogi Adityanath Shu, Mirzapur, Sandauli, Gazipur, Amasung, Gorakhpur, the Pangtok Pamikhal ki rally sing the Saruk Yagani. BJP ki Makok Thongbalu Singba Amasung Grihmantri Amit Shah ngasi NDA ki Mirep Singidamak Karakat Amasung Sasaram Rok Sabha Kendra Sing the Pangtok Pamikhal ki rally sing the Bhot Khomgani. BJP ki President JP Nadda Sungasi Zahanabad Ara Amasung Nalanda Lok Sabha Kendra Sing the Bhot Khomgani. JDU ki President Amasung Bihar ki Mukhyamantri Nitish Kumar LJP Rambilas ki Makok Chirag Paswan Amasung Atay NDA ki Lusingba Kayasu Mikhal ki rally sing the Wangangani. RJD Congress Amasung Leb Dol Singi Grand Alliance da yauriba Lusingba Singchu ngasi Mikhal ki metin kayada makhoi ki dol gi damak bot khongani. RJD ki Lusingba Tesri Prasad Yadav Amasung Bikasil Insan Party ki Makok Mukesh Sahanina Baksar Nalanda Ara Amasung Pataliputra da bot khongani. RJD Amasung CPI ML ki Mirep Singidamak Makoina Bhot Khomgani. Aam Admi Party ki Makok Arvind Kejriwal Sungasi Punjab ki Batinda Lok Sabha Kendra da Mikhal ki Bhot Khomgani. Tabiriba Pawasi Akashvani Imphal Dagini. Nongpok Thangba Delhi ki Bibek Bihar Dangarang Numidang Athengbada Baby Care Center amada sauna mai sakpagi thokdokta yamdrabada pokpakuidriba angang tariat sire. Delhi Fire Service ki pauna hai haukiba ahingi Pung Taramathoi Makai Helakpa Aduaida, Mai Sakpagi Togdok Adugi Pau Phangki Amasung, Mai Adu Kannaba, Fire Tender, Tarataruk, Mapamduda Sangshinki, Makoina Building Adugi Pass Floor da Angang Taranitoi Tenaki Adubu, Angang Tariati, Hospital da, Laikanaba, Pubada Laikidre, Angang Manga Hojik, Hospital da Laikanari. Angang sing aduna laikidabada Rashtrapati Draupadi Murmu Uparashtrapati Jagdeep Dhankar na chingba luchingba kaya na awabo phongdokli. Social media da thagat pawarol da Rashtrapati na hai angang sing adu laikidabagi awabadu khangba ngambagi sakti Ishwarna mama mapa sing amasung mari mata sing da pibiba oisanu. Asokpa angang sing adu athuba matamda phagalakpa oisanu hainasu Rashtrapati na hairi. Uparashtrapati Jagdeep Dhankar na hai New Delhi ki hospital amada pokpa kuidriba angang singi punsi mangkiba duda thamoi sokna nungaitaba poi laikhidraba angang singi mama mapa singi maphamda awabo phungdokpa galoinana asokpa singadu athuba matamda pharakpa oirasanu hairi. Filmmaker Payal Kapadiana Cannes Film Festival da mahaki film All We Imagine as Light haiba film gidamak Grand Prix Award phangduna mahakna mana asi phangba ahan Bharat ki filmmaker oiduna itihas ama semkhre. Festival asigi khwaidigi chawba award Pandiorna America ki director Sin Becker na mahaki Enora film da phangki. Sagol sel numit ki numidang da utkiba Kafadia ki film adu haukiba sahi kuntra asigi manungda ahan ba oina festival asidi yaukiba Bharat ki film ni. Asigumba maruiba competition da Bharat ki nupi director amagi film ihan hanba oinasu utpani. Indira Gandhi National Center for the Arts IGNCA amasung Prasar Bharati na punna sinduna nongmaijing khudingi DD Bharati da IGNCA gi Sanskriti gi thoram sing chandokpa hauragani. Masi sarkari oba institution amana miyam da makhoi gi thabak thoram sing uthokpagi singthaningai oiraba khongthang ama oina utpani. IGNCA ki member secretary Dr. Sachidanand Joshi na hai Bharat ki ina khulaba Sanskriti bu chayol gi oina sandokadaba thoram asida uthokani mahang na hai laibak asigi ina khulaba madi pak chawraba Sanskriti ki masak sing asigi sangdamningai leite amasung chayol gi oina sandokadaba thoram asi miyamda uthokpa sungamlagani. Aroibada maroiba pau amukhana Manipur ki tongan mafam kayada thasi ki kunmapan phawbada akanba nuksitchitpaga loinana nong kanna suraba yai hairi. Lok Sabha Mikhal ki tariat suba masung aroibe tangka ki bhot khomba ki thabak kankalakli. Nongpok thangba Delhi da leba Baby Care Center amada sauna mai chakpa ki thokdokta yamdrabada pokpa kuidriba angang tariat sire amasung filmmaker Payal Kapadiana Cannes Film Festival da Grand Prix Award phangduna anauba itihas semkhre Paulo Jare.